ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯍꯨꯜꯒꯤ 14 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯅꯤꯊꯣꯏꯗꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯂꯇꯥꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯅ ꯀꯧꯗꯨꯅ ꯆꯪꯉꯛꯑꯝꯃꯤ ꯂꯦꯞꯇꯣꯞ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯈꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯒꯅꯤ ꯌꯦꯡꯉꯨꯍꯩ ꯏꯟꯁꯥꯡꯁꯨ ꯏꯃꯥꯅ ꯂꯣꯏꯅꯃꯛ ꯌꯣꯜꯂꯨꯔꯦ ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯅꯅꯦ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯦꯛꯇꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯜꯍꯧꯔꯦ ꯃꯅꯦꯝꯄꯣꯛ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯃꯤꯁꯨ ꯀꯅꯥ ꯂꯩꯇꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯇꯥꯎꯅ ꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥꯁꯨ ꯆꯥꯛ ꯑꯁꯤ ꯊꯣꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯂꯒꯦ ꯅꯇꯥꯎꯅ ꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯌꯥꯔꯦꯛ ꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯇꯥ ꯑꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯀꯔꯤꯅ ꯑꯗꯨꯃꯛ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯨ ꯏꯇꯥꯎ ꯅꯣꯏ ꯃꯥꯁꯨ ꯉꯁꯤꯗꯤ ꯏꯅꯦ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯦꯛꯄ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯂꯦꯛꯂꯁꯤ ꯀꯩꯅꯣ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯃꯤꯍꯨꯜ ꯊꯧꯜ ꯁꯨꯗ꯭ꯔꯕꯅꯤ ꯉꯁꯥꯏ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯎꯔꯤꯕꯗꯨꯒ ꯏꯇꯥꯎ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯂꯦꯗ ꯉꯁꯥꯏ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯦꯛꯁꯤꯀꯣ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯨ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯣ ꯃꯅꯤꯊꯣꯏꯁꯨ ꯐꯣꯟ ꯇꯧꯈ꯭ꯔꯤ ꯃꯌꯨꯝꯗ ꯉꯁꯤꯗꯤ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯦꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯂꯇꯥ ꯑꯗꯨꯁꯨ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯑꯗꯨꯃꯛ ꯌꯥꯔꯦꯛꯄ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯆꯥꯛ ꯑꯗꯨ ꯉꯟꯇꯥꯅ ꯆꯥꯊꯣꯛꯂꯤ ꯑꯗꯨꯒ ꯔꯥꯍꯨꯜꯒꯤ ꯀꯥꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯎꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯂꯦꯞꯇꯣꯞ ꯑꯗꯨ ꯈꯨꯟꯀꯠꯂꯒ ꯃꯊꯪ ꯃꯅꯥꯎ ꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯏꯁꯥꯁꯤ ꯂꯩꯐꯝ ꯆꯠꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯈꯤ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯔꯥꯍꯨꯜꯅ ꯍꯣꯏ ꯌꯥꯅꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯗꯣ ꯑꯀꯤꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯃꯅꯤꯊꯣꯏꯅ ꯌꯥꯔꯤꯕ ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯌꯦꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯔꯤꯕꯁꯤꯡ ꯃꯁꯤ ꯑꯁꯦꯡꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯈꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒꯤꯅꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯝꯗꯟꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯞꯇꯥꯃꯨꯛꯇꯤ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄꯥꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯍꯪꯒꯥꯝ-ꯃꯄꯥꯜꯒꯤ ꯃꯆꯨ ꯑꯃ ꯄꯤꯔꯝꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏ ꯍꯥꯏ ꯄꯥꯕꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯂꯥꯏꯔꯤꯛꯇꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯇꯤꯅꯦꯠꯄ ꯂꯥꯏꯌꯦꯠꯄ ꯂꯩꯔꯝꯂꯕꯁꯨ ꯐꯩ ꯍꯥꯏ ꯏꯇꯥꯎ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯃꯗꯨꯕꯨ ꯇꯧꯁꯤꯔꯅꯤ ꯔꯥꯍꯨꯜꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯤ ꯌꯥꯏꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯃꯗꯨꯃꯗꯤ ꯄꯥꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯝꯁꯤꯜꯂꯛꯂꯤ ꯂꯥꯏꯔꯤꯛ ꯂꯧꯕꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯒꯗ꯭ꯔꯅꯤ ꯃꯅꯤꯊꯣꯏꯅ ꯌꯥꯅꯤ ꯏꯇꯥꯎ ꯅꯪꯅ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯁꯤꯜꯂꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯟꯗ ꯐꯠ ꯆꯠꯂꯨꯔꯣ ꯍꯥꯏꯕ꯭ꯔꯥ ꯔꯥꯍꯨꯜꯅ ꯑꯩ ꯏꯊꯟꯗ ꯂꯩꯍꯧꯕ ꯇꯜꯂꯤ ꯏꯇꯥꯎ ꯑꯩ ꯄꯪꯀꯤꯗ ꯀꯤꯔꯦꯀꯣ ꯌꯨꯝ ꯑꯣꯏꯖꯔꯕꯁꯨ ꯍꯦꯔꯩꯕꯣ ꯅꯨꯄꯥ ꯃꯥꯟꯗꯕ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯔꯥꯍꯨꯜ ꯑꯗꯣ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯄꯔꯞ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯄꯥ ꯁꯅꯥ ꯃꯆꯥꯗꯣ ꯍꯪꯆꯤꯠ ꯂꯥꯡꯂꯒ ꯂꯩꯔꯦ ꯃꯅꯤꯊꯣꯏꯅ ꯄꯥꯕꯗꯤ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯕ꯭ꯔꯥ ꯀꯩꯗꯧꯔꯦ ꯅꯇꯥꯎ ꯔꯥꯍꯨꯜꯒꯤ ꯃꯌꯨꯝꯗ ꯂꯦꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯂꯦꯛꯇ꯭ꯔꯕꯗꯤ ꯃꯅꯤꯊꯣꯏꯅ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯊꯣꯏ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯁꯅꯥ ꯃꯆꯥꯅ ꯊꯝꯂꯤꯕ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯌꯦꯞꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯍꯣꯕꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯑꯃꯨꯛ ꯔꯥꯍꯨꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯃꯠꯇ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯔꯥꯍꯨꯜꯒꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯏꯪꯈꯣꯜꯅꯒ ꯆꯥꯎꯕꯅꯤ ꯈꯔ ꯑꯗꯨꯃꯛ ꯏꯁꯤꯛ ꯁꯤꯛꯏ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯅꯤ ꯃꯩꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯤꯕꯅꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯔꯥꯍꯨꯜꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯉꯛꯏ ꯊꯣꯡ ꯊꯣꯡꯅꯥꯎꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯐꯖꯅ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯔꯥꯍꯨꯜꯅ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯔꯛꯂꯕ꯭ꯔꯅꯤ ꯃꯅꯤꯊꯣꯏꯅ
khoi tau purak labani ai khoi pa baga khangan ba yaba nati ko lona purak libani mana di chaksina thamjabani adubu aina thampham madu khangbadagi purak bani kana disi matam haujin khinabani hausik lairia se patho asi rahulna khoi tau parasi adu lairiki mayik adubu bengali oiriba sala lairik adu phaktuni yenga I mani thoina adubu lairik adu de iriba mayik singaduri mitai mayik ti oiramdri bengali ni iba ngaktama oirami adubu mani thoya si mamangi matam piklinge matamda bengali khara tamlakpana bengali pabadi adu mang irai laina thoi itaw masidi nangnadi pab thoklaroi aidi bengali tamai nangdi a sahar de tamkhridana piklinge matamdadi maduda bengali ga tamlam loine asi ai parak lagi Rahul su lairik adu da mayek ki khangdrabanina munna munna yengi makhoyani makto Rahul gi kagi mayai sabuk tuda phak ama tharaga khongrai sena pham lairik adu mani thoina pa ba hawrak lami yahan han bada thasi gi khongthang haidana iraga lairami itaw thasi gi khongthang haine wahai asibo ai patharak lagi munna taro mathang asmak tapna pari adubu mahangna parak liba mayek singado wahan thokti karimata khangjabanati ariba londa ngaktamong oi mitai lon oi jarabasu itaw karino nangai laiti iridubo khangdi dei taw masaidigi paribasi wakhalga tabanati paragraph amadi roi makhagi paragraph asi amuk parak lagi masiri irai laiba wahai ngakta malida makhagi do hek patharak paga makhoyani makki masado swai lawi asumna mani thoina pari thabal gi musiraba mangalak aduda makha thangbayena khadom dagi makhong gi kusu adumakni kulai kusuni tapna khong thangna wi thangna mangola somda ka halak lami maru hek babga rahul gi masado swai law kainu dei taw ai khoi gi sadi yet baloina mak phagani hairaga ita wi sidi silai ko mansilak eda mani thoina nate haibani taw tu asi laik sineba makhum sidai khangi haibani ai khoi gi babana ingonda su thoina hai khibelai masi bo parabdi ai khoi gi sada tinit layet pa leram singado loina mak phagani hai tawsi ai tapna makha si patharak lagi mangol gi mayai duda sab lepi aduga sumang adu ya koibada munna yengi ngai hakhi matung leplam libado zori makha tam phallongna sungthakri Rahulna kainu dei taw mari ma khong su amata samnadi kainu iribasibo askana disi masi senasi phakto mathangda kari igi haibado amuk yenglasi mathang amuk phasi haibani ai masi swai laweba mani thoina asinang simako hoi masi kalasi mathangi de hektamak parsi mathangi senado amuk phakthoi senado gi khwai makokta lai sen ba haidana thaduna leirem mathang asumak patharak lami handakti wahai wata singado akiba amata yaudi rahul ladusu mana adu thangkalaga tai adubu mamai thangda iribadu ge loiram daya asumna wahai amakhak hairaga leirami karigu man hang iribasi parabadi nahaki pusiado nahauna na mapok amada pokpaga sap manarabani mamangi matamde hingluba punsiaduga hausik nahangni hingadru punsiasiga ani asi marakta sauna khetnare asum namuk iraga lerami makhoi ani di iram libadu parubadi makhoi masada jinet pa layak pa lairama singado loina mak pharagani hayana harau siram rahulna itaw hausik ti yari lai adu makhung khumjin khro tumna ba tawrasi ai shwam na tumningi haibni mani thoina khoi dei taw ai ase adu di tumasila makhoi ani makto phamung he kakhalak paga makhoi ka da thali babal ado khable I aduga phut launa mai edu mutkhri rahulna kainu dei taw mai sina marolama astu masisi hagolon ko ai hagot paga ngamroi mani thoina itaw nungai ti haibni lartela pudo lama thalaga thamseba mai mamasi nungai ti mai se lakani lakwai su khangmana ti taw rahulna nang thokpa tawroi taw mari yengera phone ge flash ado thalagi yengera ai di tumi tumninge haibni rahul di adu mak na ngamdana hipagalai mani thoya du nungai traduna ma ki phora du koima mare I phone ge flash ado khangthan bada ai makhoi ka siregi
ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯌꯥꯏ ꯀꯥꯗ ꯐꯠ ꯂꯥꯎꯅ ꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯍꯧꯔꯤ ꯃꯅꯤꯊꯣꯏ ꯑꯗꯨ ꯇꯨꯈꯤ ꯍꯧꯆꯣꯡꯉꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯋꯥꯈꯜꯅ ꯑꯣꯏꯅꯤꯗ ꯏꯇꯥꯎ ꯃꯩꯈꯦꯠꯄꯨ ꯀꯥꯏ ꯂꯩꯒꯦ ꯇꯦꯕꯜꯗ ꯂꯩꯕꯅꯤ ꯃꯨꯅꯦꯡꯉꯣ ꯏꯇꯥꯎ ꯑꯣ ꯑꯩ ꯃꯩ ꯆꯪꯈꯠꯂꯛꯂꯒꯦ ꯅꯈꯣꯏ ꯂꯥꯔꯇꯦꯟꯁꯤꯕꯨ ꯊꯥꯎ ꯌꯥꯎꯔꯤꯕ꯭ꯔꯅꯤ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯅ ꯃꯩ ꯑꯗꯨ ꯆꯪꯈꯠꯂꯤ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯃꯌꯥꯏ ꯁꯔꯨꯛꯇ ꯃꯩ ꯑꯗꯨ ꯊꯥꯅꯨꯅ ꯊꯝꯃꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯅꯤꯊꯣꯏ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯄꯤ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯁꯦꯞꯊꯣꯛꯂꯒ ꯑꯗꯨꯃꯛ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯃꯅꯤꯊꯣꯏ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯥꯏꯔꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯐꯣꯟ ꯃꯦꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯈꯥ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯗꯣꯝꯗꯒꯤ ꯈꯣꯡꯅ ꯂꯩꯃꯥꯏ ꯑꯗꯨ ꯊꯦꯡꯅ ꯁꯤꯠꯂ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯈꯤ ꯃꯅꯤꯊꯣꯏ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯥꯗꯨꯒꯤ ꯊꯣꯡꯗ ꯈꯜꯂꯤꯕ ꯄꯗꯥꯔꯗꯣ ꯃꯁꯤ ꯂꯦꯡꯕꯒꯨꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯒꯨꯝꯅꯗꯤ ꯇꯧꯏ ꯀꯩꯅꯣꯅꯦ ꯑꯩꯕꯣ ꯏꯇꯥꯎ ꯔꯥꯍꯨꯜ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯏꯇꯥꯎ ꯃꯤ ꯇꯨꯝꯕ ꯍꯧꯔꯀꯥꯟꯁꯤꯗ ꯇꯨꯝꯃꯨꯀꯣ ꯀꯥꯔꯟ ꯇꯥꯔꯛꯑꯅꯨ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯅꯤ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯁꯤ ꯅꯪꯅ ꯃꯇꯥꯏ ꯊꯪꯉꯨ ꯂꯥꯎꯕ ꯑꯩ ꯇꯜꯂꯦꯕ ꯅꯣꯏꯒꯤꯗꯤ ꯀꯥꯡꯈꯜꯁꯨ ꯈꯟꯗꯦ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯏꯀꯣ ꯔꯥꯍꯨꯜꯅ ꯑꯩ ꯉꯝꯃꯔꯣꯏ ꯅꯪ ꯑꯗꯨꯝ ꯊꯝꯃꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯁꯤꯃꯀꯣ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯔꯥꯍꯨꯜꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛ ꯑꯗꯨ ꯐꯩꯖꯨꯝꯅ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯃꯛ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯃꯅꯤꯊꯣꯏ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯇꯨꯝꯕ ꯌꯥꯔꯤ ꯃꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯑꯇꯩ ꯑꯇꯣꯞꯄꯒ ꯂꯩꯕ ꯆꯠꯂꯣ ꯊꯣꯡꯖꯤꯜꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯇꯨꯝꯕꯒ ꯌꯥꯗꯧ ꯃꯥꯟꯗꯦꯗ ꯄꯨꯡꯗꯤ 10 ꯇꯥꯁꯤꯜꯂꯛꯂꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯩ ꯄꯥꯕꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛ ꯄꯥꯔꯒ ꯁꯨꯝ ꯂꯩꯁꯤꯔꯅꯤ ꯍꯣꯏꯗ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒ ꯂꯩꯒꯦ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯑꯗꯣ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯦꯕꯜꯗ ꯊꯝꯂꯨꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯔꯇꯦꯟ ꯊꯧꯃꯩꯒꯤ ꯃꯨꯁꯤ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯑꯗꯨꯃꯛ ꯄꯥꯔꯤ ꯃꯍꯥꯛꯅ ꯍꯟꯗꯛ ꯄꯥꯔꯤꯕꯁꯤꯗꯤ ꯆꯥꯎꯐꯥꯛ ꯐꯥꯛꯂꯒ ꯄꯥꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯦꯅꯥ ꯑꯗꯨꯗ ꯐꯥꯛꯂꯛꯂꯝꯃꯤ ꯃꯌꯥꯏ ꯊꯪꯕ ꯁꯦꯅꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯑꯁꯨꯝꯅ ꯊꯥꯔꯒ ꯂꯩꯔꯤ ꯑꯁꯤꯕꯒꯤ ꯀꯨ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯄꯥꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯤ ꯉꯁꯥꯏ ꯃꯈꯩ ꯀꯥ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯗꯨꯒ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏ ꯂꯥꯏꯔꯤꯛꯅꯤ ꯆꯨꯝꯅꯒꯤꯅꯤ ꯈꯟ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯅꯤꯊꯣꯏ ꯑꯁꯤ ꯀꯌా ꯀꯟꯅ ꯀꯤꯒꯟꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯔꯥꯍꯨꯜꯗꯤ ꯈꯔ ꯑꯗꯨꯃꯛ ꯀꯤꯒꯜꯂꯤ ꯃꯅꯤꯊꯣꯏꯅ ꯃꯈꯥꯗ ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯗꯤ ꯃꯦꯟꯃꯥꯟ ꯇꯥꯕ ꯅꯠꯇꯦ ꯃꯄꯥ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟ ꯑꯗꯣ ꯈꯪꯕꯅꯤ ꯑꯗꯨ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯕꯗꯤ ꯏꯁꯥꯗ ꯇꯤꯟꯅꯦꯠ ꯂꯥꯏꯌꯦꯠꯄꯗꯣ ꯐꯩ ꯍꯥꯏꯕꯗꯨꯗ ꯄꯨꯡꯄꯥꯗ ꯄꯥꯔꯤꯕꯅꯤ ꯀꯔꯝꯕ ꯁꯦꯅꯥ ꯀꯥꯡꯂꯒ ꯇꯤꯟꯅꯦꯠ ꯂꯥꯏꯌꯦꯠꯄ ꯐꯩ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯤꯕꯒꯤ ꯀꯣ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯈꯥꯗ ꯑꯁꯨꯝ ꯄꯥꯊꯔꯛꯄꯗ ꯄꯥꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯗꯣ ꯍꯨꯃꯥꯡ ꯀꯥꯔꯛꯂꯝꯃꯤ ꯃꯅꯤꯊꯣꯏ ꯑꯗꯣ ꯀꯔꯤ ꯁꯤꯔꯕ ꯃꯤꯑꯣꯏꯕꯗꯨꯕꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯈꯥꯡꯌꯦꯟꯐꯝꯗ ꯀꯨꯗ ꯍꯥꯞꯂꯒ ꯂꯩꯔꯤꯉꯩꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯒ ꯀꯩꯗꯧꯕ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯟ ꯆꯣꯡꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯨ ꯃꯅꯨꯡꯗ ꯍꯤꯞꯈꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯩ ꯇꯜꯂꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯛꯀꯗꯧꯔꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯈꯨꯝ ꯐꯠ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯒ ꯇꯦꯕꯜ ꯑꯗꯣꯝꯗ ꯍꯧꯒꯠꯄꯗꯤ ꯀꯤꯗꯨꯅ ꯐꯠ ꯂꯥꯎꯅ ꯂꯪꯈ꯭ꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯪꯈꯤꯕꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯆꯦꯅꯥ ꯀꯥꯡꯂꯒ ꯐꯥꯛꯇꯣꯛꯂꯒ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯔꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯃꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯂꯪꯈꯤꯕꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯃꯀꯣꯛ ꯑꯗꯨ ꯂꯤꯠꯁꯤꯟꯈ꯭ꯔꯤ ꯐꯣꯟ ꯃꯦꯠꯂꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯌꯥꯔꯄꯤꯁ ꯑꯃꯁꯨ ꯅꯥꯀꯣꯡ ꯑꯗꯨꯗ ꯍꯥꯞꯆꯟꯈ꯭ꯔꯤ ꯏꯁꯩ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯪꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯦꯕꯜ ꯑꯗꯨꯗ ꯐꯥꯛꯂꯒ ꯂꯩꯔꯤꯕꯗꯣ ꯁꯦꯅꯥꯁꯤꯡ ꯑꯗꯨ ꯃꯊꯟꯅꯇ ꯇꯞꯅ ꯀꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯅꯤꯊꯣꯏꯗꯤ ꯑꯃꯗ ꯇꯥꯕ ꯅꯠꯇ꯭ꯔꯤ ꯅꯥꯇ꯭ꯔꯪ ꯆꯨꯗꯨꯅ ꯑꯗꯨꯃꯛ ꯏꯁꯩ ꯇꯥꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯁꯤꯠꯇꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡꯗ ꯈꯜꯂꯤꯕ ꯄꯗꯥꯔ ꯑꯗꯣ ꯃꯊꯟꯅꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯦꯞ ꯌꯧꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯁꯤꯠꯇꯅ
ꯑꯗꯨꯃꯛ ꯂꯥꯛꯏ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯀꯥꯡꯈꯜꯁꯨ ꯊꯥꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯤꯞꯂꯤꯕꯁꯤ ꯐꯃꯥꯡ ꯑꯗꯨꯗ ꯁꯞꯇꯤꯡ ꯇꯤꯡꯅ ꯁꯞ ꯂꯦꯞꯈ꯭ꯔꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗꯅꯤ ꯏꯁꯩ ꯇꯥꯔꯝꯕ ꯃꯅꯤꯊꯣꯏ ꯑꯗꯣ ꯏꯁꯩ ꯑꯃ ꯑꯃꯨꯛ ꯅꯦꯛꯁ ꯈꯪꯇꯧ ꯇꯧꯏ ꯅꯦꯛꯁ ꯇꯧꯔꯤꯉꯩ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯃꯇꯝ ꯑꯗꯨꯗ ꯐꯃꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯅꯥꯀꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯇꯥꯏ ꯏꯁꯩ ꯇꯥꯔꯝꯕꯗꯨ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯐꯩꯖꯨꯞ ꯑꯗꯨꯗꯤ ꯍꯥꯡꯇꯣꯛꯇꯦ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯍꯨꯜꯒ ꯗꯪꯗꯪ ꯆꯣꯡꯈꯩ ꯇꯥꯔꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯁꯣꯏꯗ꯭ꯔꯤꯗꯅ ꯁꯣꯏꯗ꯭ꯔꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯔꯗꯕ꯭ꯔꯥ ꯃꯈꯨꯠꯇꯨꯅ ꯐꯩꯖꯨꯞ ꯃꯊꯛ ꯑꯁꯤꯗ ꯅꯝꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯆꯤꯟꯕ ꯉꯝꯈꯤꯗ꯭ꯔꯅꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯃꯤꯍꯨꯜꯒꯗꯣ ꯆꯤꯡꯒꯨꯝ ꯆꯦꯡꯒꯥꯅꯈ꯭ꯔꯤ ꯑꯔꯣꯏꯕꯤ ꯍꯥꯏꯕꯗꯨꯅꯤ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞꯂꯤ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯇꯥꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯔꯥꯍꯨꯜ ꯃꯅꯤꯊꯣꯏ ꯁꯤ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯤ ꯅꯈꯣꯏꯕꯨ ꯊꯣꯡ ꯍꯥꯡꯉꯨꯅꯦꯍꯦ ꯇꯨꯝꯈ꯭ꯔꯕ ꯆꯥꯠꯂ ꯈꯪꯗꯦꯅꯤ ꯄꯨꯡꯕꯨꯗꯤ 10 ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯅꯤꯊꯣꯏ ꯑꯗꯨ ꯇꯥꯔꯤ ꯂꯇꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯄꯨꯝꯕꯗꯣ ꯈꯪꯐ ꯐꯩꯖꯨꯞ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯡꯕ ꯃꯇꯝꯗꯗꯤ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯑꯃꯨꯛ ꯃꯩ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯅꯦ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯏꯇꯥꯎ ꯔꯥꯍꯨꯜꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯌꯨꯝꯗ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯊꯝꯕꯥꯜꯒꯤ ꯃꯅꯦꯝꯕꯣꯛꯇꯣ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯤ ꯏꯔꯦꯟꯖꯅ ꯄꯣꯊꯥꯍꯧꯔꯤ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯕꯒꯤ ꯅꯥꯔꯤꯕ ꯖꯥꯠꯅꯤꯗꯅ ꯑꯩꯁꯨ ꯌꯨꯝꯗ ꯇꯨꯝꯃꯨꯔꯒꯦ ꯏꯆꯥ ꯉꯥꯛꯇ ꯂꯪꯊꯣꯛꯂꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏꯕꯨ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯥ ꯃꯅꯤꯊꯣꯏꯅ ꯆꯥꯔꯤ ꯏꯃꯥ ꯆꯥꯛꯇꯤ ꯆꯥꯕ ꯀꯨꯏꯔꯦꯗ ꯏꯇꯥꯎꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯗꯣ ꯏꯅꯦꯗꯤ ꯆꯥꯛ ꯑꯗ ꯆꯥꯔꯛꯂꯕ꯭ꯔꯥ ꯆꯥꯔꯛꯂꯦ ꯆꯣ ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯅꯇꯥꯎꯗꯣ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯃꯃꯪ ꯃꯍꯥꯗ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯆꯨꯔꯣꯜ ꯐꯥꯔꯣꯜ ꯄꯪꯂꯣꯟꯗꯨ ꯂꯣꯜꯂꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯉꯥꯏ ꯆꯠꯂꯣ ꯃꯅꯤꯊꯣꯏ ꯑꯗꯣ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝꯅ ꯇꯧꯏ ꯑꯀꯤꯕ ꯑꯃꯗꯨꯃꯛ ꯄꯣꯛꯂꯤ ꯑꯗꯨ ꯆꯪꯉꯛꯏ ꯇꯦꯕꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯦꯅꯥ ꯀꯥꯡꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄ ꯑꯃ ꯐꯥꯎꯏ ꯂꯥꯏꯔꯤꯛꯁꯤꯗꯤ ꯐꯥꯛꯑꯒ ꯂꯩꯔꯦꯅꯤ ꯂꯥꯏꯔꯤꯛꯇꯣ ꯃꯈꯣꯡ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩ ꯑꯗꯨꯁꯨ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯃ ꯀꯔꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤ